Meitei amasung Kuki mahairoising platform amada punna saruk yaminakri. Manipur thuklibi irang asina maram oiraga furukki oiba miyengda Manipur si khaidokpagumna uringai gi serasida Sorsia Christian College Needy Home Academy amasung Mapau Jingtun Village punna sindan pangthokpa Peace Initiative Program da Meitei amasung Kuki mahairoising stage ama khaktada punna saruk yaminabaga loinana ing tapa hanjinhanaba miyam mamangda punna thauminakri. Needy Home Academy ki campus ta pangthokiba thoram aduda Manipur kangluk ki irang tholokraba matungda lamdam asigi muknariba furuki na hasingna platform ama khaktada punna thoramda saruk yaminaba si machine ahanbani tongana khaidoknabigi wakhalon amada sangsilingaida Mapau Jingtun khunna Meitei amasung Kuki gi marakta nungsinaba purakpa si oithokningai oidaba nati masi haujiksu ningthina ngak senduna samgatpa yaba khongthangni haba utle haidi Thauramadu masagi sahi samaga taruk suraba Pastor Reverend R. Ayusna ingta pahanjinabagi ningsing yumbi ama maikum hangdoki. Thauramadu All Manipur Christian Organization Amkogi President L. Simon Raumaina Lusinki. Thauramadu na miyambu taram ogladuna Dean of Student Needy Home Academy Tuition Ramanahai. Lamda masigi tangdu laitadraba piba masina Mapau Jingtun na karamna purup sing punsin nanaba thaudang larakhibi yabagi batangda wapam sing phongdoraki. Academy asida Meitei amasung Kuki mahairoising sangamatara punna mahitaminari. Unity in Diversity haina mingthonba cultural program da Meitei Kuki naga amasung Meitei pangal mahairoising na makhoi isai jagoi amasung natki oiba visual sing setuna stage samada punna laitengminaki. Thauramadu wangang na dun thabaktagi patharaba IAS Dr. KNA-B hai ing tapa haibasi mapandigi namduna lakhanba yaroi masi Mapau Jingtun gumna khun asidagi tapna lakhangadabani miyam marakta mai sugodaba wahi wata sizinabigi mahutta puning phathanaba wangang masum thabangna utuna Kuki amasung Meitei gi marakta nungsinaba puranaba thong saba ngamu oibiu haina mangna nahasungna wakhalon thamki Thabaktagi potharaba IPS amasung Manipur Public Service Commission gi hanagi Chairman Dr. Lokhok Punina hai Manipur gi puwari singamasum tamgi fruit masiel gi marakta amaga yamna naksinana lakminari Thauramadu Needy Home Academy gi mahairoisingna sakhiba akhanaba isaida relief camp gi mahutta classroom pami barricade ki mahutta sanabung pami haiba isai saktuna miyamda inot hapki Thauramadu Island Subdivision gi Sub-Deputy Collector Sintholiu Pamaina Thauramadu sinkibasingru thagat phongdokpa loinana Meitei amasung Kuki singi marakta lainariba mari adu sasinhanabagidama nungaiba phaweki Thauramadu saruk yakibasingna tonga amasung fruit masel nungsinadana sinma wahi wata sing sisinadana amasung fruit masel nungsinadana sindanaba amasu makhoi masama asi ingtapagi paujel puwa misa amamam oinaba wasak lokhi National ki thakta minority oina lairabas state ki thakta majority oina laiba community kya yauri population sada ani dagi tana laiba community sing the minority status pigadabani BJP MP BJP ki Bihar ki karakpa MP Bim Singhana laibas ki constitution piriba minority ki benefit si house oiriba phiba masiga yengnarubuda amuhana khantanabagi marama moire Laibas na piriba minority ki khudong chawa sina khunai asida lairiba tuan ba khanglu purup singi marakta yamna chauna KNA-B gi mami tahalle haina Rajya Sabha da phudokri MP Bim Singhana laibas da sanhariba minority ki matan Rajya Sabha da thamki bu wapam aduga mari lena laibas ki news agency amaga akhanana unabagi thoramamada makna laibas ki lairiba apunba population ki sada ani ki makhada leiba community singda minority status ki khudong chawa sipi gadabani haina makhata na phudokri News agency aduga akhanana unabagi thoramadu leba asigi constitution na minority haiba wahi sijinarabasu wahi asigi sabsaba definition amata mayek singna yoramdi National Commission for Minority Act of 1992 gi makhada central lenga ki maikei digi leba asigi oina Muslim Sikh Parsis Jain Christian amadi Buddhist haiba community singa sibu minority community ni haina sakhangni National ki thakta lebas na minority oina sakhangla riba community kya state ki thakta de majority oina laiba population kya yauri lebas ki laiba population ki sada 2.3 Christian community sing ori adubo hai riba Christian lining satpa community sing si awang nong pokta English ngani gi taraka mathoi gi census ki matu ina Nagaland sada marfu ga nipan Mizoram da marfu ga taret
Manipur Nifuganithoi, Arunachal Pradesh Kuntra Amasum, Goa Kungamanga oiri. Fibam asida national gi thakta legana minority oina sakhangnariba community asida piriba minority gi kudong sabadu majority oina khunda laita aduna leidiba state sing asida makhatana minority gi kudong sabadu piduna leibasi asum khongtha ama oigadoribra hainasu magna phongdoki Christian lining satpa community da natana English ngani ga taramathoi census asigi matungina leiba asigi oina Muslim community gi population asi sada 14.2 oiri High population ki sang asi leba asigi oina masing yamlaba population mani adubo high community asi makhatana lenga ki maikaidigi minority ki khudong saba piduna leiri union territory amadi tuan state singna muslim ki population sadi Ngamkhei digi hen ba yauri khudam oina high muslim ki population asi Lakshadweep sada Maudraga Taruk, Jammu and Kashmir gi sada Humfukamapan, Assam gi Kuntraga Mari, West Bengal gi Kungateret, Kerala gi Kungatar Oiri. High state amadi Union territories in the Kundalai Tadro Lariba Muslim gi population gi Masingasi, National gi Thakta Lariba Muslim gi population sada 14.2 Oiri Basigi Matakta, Yamna Sauna Hinduna Lady. Kashmir Lariba Hindu Singi population as minority oina Larabasu, Nasi Pau state asida Lariba Hindu Singna, minority status ki Makada Lariba. Welfare scheme asiki kudong saba mata phangdana leiri akhanana unabigi thoramadur MP bimsingana makhatana hai center lengana piriba minority ki status leba asida leiba district wise data singi matungina sothaduna leiba community singda minority ki status piduna leiriba welfare scheme singasi kudong saba pibana asum khongthawa keni hiramasigi matangda comprehensive review pangthoknaba central government da mahaki maikaidigi athuba matamda takshinduna khunai sida tasengna sothaduna leiriba community singda ahenba khudong saba pindanaba honagani mahaki maikaidigi ministry of minority dasu aiba sirol pisinduna hiramasigi matangna takshilagani leiba asigi leiriba tuan region singda khunda leitaduna leiriba composite population adu kupni yengsilaba matungda karamba community na minority oina leigani amadi karamba community na majority oina leigani haibaduda yumpham oiduna lenga ki maikaidigi minority ki khudong saba pibuna asum khongtha oigani natraga constitution na piriba minority ki khudong saba si leba asi ki population sada ani ki makhada leiriba Sikh Buddhist Jain versus community da pibana asum khongthang oigani haina bakna makhata ki Illegal immigrants in Maramda Halankinaba Mari, Kuki armed militant groups in Naga area de Laptokinaba, Joint Tribe Council na PM da Memorandum Pishinkri. Isteresid Ayabi out on the meet of Kasang Shilaktuna Kunda Silakpadi, Lamda Masiki demography da Singdaba Katulok to the palm the Patado Katulok division Sidigi. Kalhona Vigida Lamdam Sidigi illegal immigrants was a Kangdok to the Maramda Halankinabamadi. I kind of Lamdam Sida Kunda Laitas living Taktona Bamasu, Koki armed militants in Naga area digi, Lauk to the Lamdam Sida Tang Dulaitaba, Pibam Hanjilanga Batubuda, Tabak Paikat Piu Haine Joint Tribe Council, India Prime Minister Narendra Mudida, Memorandum Pishin Taction Creek. Memorandum adu da Pulliba VVEZ wapam singdi thingbina ba leitaba mong na lamdam sida mitop sangsilak tu na Manipur gi yellow fruit singda asobo sai thing pire amadi lamdam sigi demography imbalance ke hali Myanmar da thokli pa lan gi phibam masina maram oiraga Myanmar amadi yumlo naribi state singdagi mitop kya sangsilaki masina lamdam sigi yellow mi puksak thatpada natana sel thungi phibam da sauna akaya piri maroina highway paring manakta anobu khul kya tasilaktuna highway sinkhai tumkhai kya sa tharakpa masigi mathakta lamdam masigi umangi saruk sing paksana kokthokuna popi pambi thabagi thawng sing sa thaba thingnari mapalagi sanglakpa mitop singna popi thabagi thabak paikhatpada Kulai matik sana paiba militant group sing ngak siendunu leiri amadi makoina national highway sing da satliba commercial vehicle sing dagi aini yadaba mongda tax kya khungwatuna naga fruit na khunda mafam sing da park sana popi thabi thong sitakli asiguma thong sina environment sound akaiba piduna miyam gi health amadi national security da sound singnare masigi mathata mapalagi sanglakpa kulai paiba miyoi singna Imphal tampak ta leiriba Furup amagi miyoi sing national highway satok sin tawbada athingba thamli naga singi ancestral land makhoi gi ni haina claim tawrapga loidana separate administration gi demand phaw tawraktuna yumdang bana KNA-B haibadu ode yellow furup sing ya yaudra tuan ba khul sing phaw na hanana ba aron ba lambi
इंटर-विलेज रोड सेंगलक्ली नगागी लमसिंगदा टाइगर रोड अमरी जर्मन रोड हाइबा लंबी सेमजिलक्तुना लमदमसिकी येलो मिसिंग सिंगनरक्ली मसिना मरम ओरगा येलो मिसिंगी मराइबक तमंगमदबगी फिबमदा लाक्ली लमदमसिकी असेंगबु येलो मिसिंग मसागी लमदा रिफ्यूजी ओइने हिंगलकबु याबगी फिबमदा लाक्ली मेमोरेंडम मदुदा मखातना पल्लदुन हाय कुकी सिंगना येलो फ्रूट सिंगी मतक सतखिबा काहेन थोंग सिंग पल्लदुन हाय कुमजा इंग्लिश सिंग मग सनी पानगा मार्फगो निपान सा सात कुकी सिंगना सिफोक नगा विलेज ता लंदा सतदुना मियोय के हालकपदगी नगा क्या कुल थतौ सनकी कुमजा इंग्लिश सिंग मग सनी पानगा मौद्रागा निथुदा चिंगजा रोय विलेज ता कुकी सिंगना मियोय सनीगा मार्फुगा तरु हाटकिबा लंदम सिंग लुतखि कुमजा इंग्लिश सिंग मग समापनगा मंगादा मकुई जिरांगलोंग विलेज ता थेंगथांग अनिरक कुकी सिंगना एटेक सतदुना मियोय हुमफुगा मपन हाटकी कुमजा इंग्लिश सिंग मग समापनगा तरागा तरेतगी इंग्लिश सिंग मग समापनगा तरागा मपन फावबर कुकी सिंगना तीन दा एटेक तौदुना नगा सनीगा मार्फुगा मपन अमसुम मितई मरी हटकी अवांग का सोमनु खुंजा कया हटकीबगा लोइना बाकोई विलेज ता नगा हुमद्रा दाइलोंग विलेज ता नगा तरा अकुई विलेज ता नगा तरा अवांग खुन मोंगजारोंग ता नगा कुंथ्रागा मपन खरम विलेज ता खरम नगा सनीगा यंखई गोइतम नुंगादम विलेज ता मियोय सामगा हुमद्रागा तरो कासोम तंखुल विलेज ता नगा निफुगा मंगा लमदंग माई सिरु विलेज ता मियोय कुंथ्रागा मंगा Ngarian kabui naga village ta miyoi mari khongha khul kabui naga village ta miyoi kunga taruk pungsum singmai khunau naga village ta miyoi kunga mathoi kharam pilem village ta miyoi kunthraga mangani hana pali masigi matada kuki singi missing hengalakpi sanga simhauk saga manada ba mong da yamna hengalakpi English singa maga samapan ga marfuga mathoi digi English singa maga samapan ga maudraga mathoi phawgi sahi taragi khujinga sida sara humfuga taruka point mari gi sana kuki gi masi hengalakhi English singa maga samapan ga yankhai ga mathoi dagi ni yankhai ga taruk da kuki gi MLA ma naga gi MLA tare leram madu English singa ni ga kunga manga kuki sin MLA tara naga gi tara ori English singa maga sani pan ga marfuga mathoi da kuki gi masing lising tara ga samni ga kunga humdoi duga naga na lising humfuga taruka nifuga taruk oiram madagi English singa ni ga tara ga mathugi census ki report da kuki gi mo singa si lak manga ga lising tara mathui ga songa ga nifuga taruk oiraga naga na lak taruk ga lising kunthra ga manga ga humdra ori asiguma mahausa ga manadaba mawong da kuki sing missing khangen hengalakli ba si yum thangnari ba laibak sing kuki illegal immigrant kya sangsilakhi ba adunani ain kaina sangsilakhi ba kuki sing asina lamdam asida cultural identity puari economic stability amasum traditional livelihood da akiba kya pirakli naga khul singi mayada unauthorized oiba mong na segget kya mas hangdok tu na satok sinda apan piri maram aduna siguma lamdam asigi gelo missing amadi lamdam asigi environment mangana ba ain kai ba thabak thong kya satharakli ba kuki illegal immigrants mas hangdok tu na masa masa gi maram da halan khina ba naga area sing da lady ba kuki arm group sing takthokina ba popi thaba thingna ba umang kokthokpa thingna ba laiwa sigi prime minister ama oina mahaki praja kanna ba prime minister ama oibigi tafom thokpa thodang pangthokpiu haina memorandum adu palik hairiba memorandum asi union home minister Amit Shah da speaking khari lainga ki quarter da misam na kanglon kaina laisil haidin wokalakri Jusampur district ki tuibong na lainga ki thabak tawba miyoy sing laina na bagi damak semga sagatuna thamli ba quarter singda lanai miyoy khrana kanglon kaina laisil hena Manipur lainga ki chief secretary Dr. Punit Kumar Goyal da open letter ama thadna wakalakri Jusampur district ki tuibong da laiba lainga ta hana thabak toramba thangtin khup mate koba miyoy mana tharaki bu open letter dura miyam ge ma di lainga ki damak mathok tawjari ba miyoy sing laigada ba quarter sing dura kanglon kaina misam sing laisili basi mari laina ba authority sing yengsin bi da bagi mami sang tari lainga ki hiram amataga mari laina da ba misam kayana quarter sing asi da laisin ki bedagi thamoi sing lainga ki mathok tawjari bi employee sing di masana sel puthok saduna awai ba yum da laibigi phum da lakli thawong asi lainga ki housing policy khongau na badana tana public property magan bani haina su lobi Kanglon kaina lesin ki ba sina state lenga siki mathau tawjari bi employee sing da yamna chawna khudong sara ba meuna hali hiramasi gi matang da mari leina ba authority na Jusampur district ki deputy commissioner yauna wakat ki balekre kyara hana wakat khraba su hiramasi ga mari leina na karigumba miye amada sanglak balekri asumna lenga ki employee sing na phangada ba khudong sa ba pumba lanai miye khrana kanglon kaina lakthok tana leidiba asigi matang hanjin wakat labasu hanna miyeng sangbi rakta ba haibisi problem asu bu sakthona ba madi local administration na miyam na thajaba manglak na bagi masa mani asan ba
का marang kaina leitaba chuchampur gumba mafam asida lenga ki employee singna quarter da leiba phangdaba haibisina masagi mathauda puning sanglakta amadi hena khudong sadaba mayukna hanbigi mathakta moral hantanabigi masa masu ori maram aduna manipur lenga ki chief secretary na athupa matamda miyeng sangviduna madi leinaba authority chuchampur district ki deputy commissioner yauna thawong asi athuba matamda thigatuna kanglon kaina lesilibasing takthokina bokona biu masagi phangpham tokpa lenga ki employee singpu quarter da lehana na basin biu haina su pali indo me marngam khairi sambal khab ki thabak kaibui bagi utong ho bagum hotrong hora bra ba wafam phuluk narakli ngamkhei paring da khaba sambal kakhatun ama ada tholamli Yunan Lengana Ministry of Home Affairs MSA gi makhad leiba siking ngamkhei da illegal immigrants sing sanglak pathing badana tana mayai ka drugs ngamasum logi wangwar khusukhulai sing pusilak pathing na bagi panamda sahi kharagi mamangdagi Indo Myanmar ngamkhei paring gi Manipur ga taina basarukta sambal kha bagi thabak chatharakhrabasu sambal kharaba matungda masibu ngak senana ba mathauta ba security personnel sing deploy tawdabadagi sambal asigi meter sam yankhei digi sani rom sanggadaba sambal gi saruk sing kakhatuna ama da thualam nari pausi amana phangu pau gi matung ina di haidi thaudo si Chandel district ki manung saliba Molsam police station ki jurisdiction da kunsinba Sangpol khul gi area oriba border pillar number 67 amasung 68 ki marak thopani hari border pillar ani si gi marakta khaba ngamkhei gi sambal gi saruk sing tha si gi ani gi numidang kakthatlaga inthu duna thamnamani hari thaba asi chatharabasu mafam asipu ngak sienbagi thaudang laurakliba Assam Rifles ki personnel singna mangzungnana khangawdra hari ngamkhei paring da sialam sumatam sangbagi majakta masing yamlaba security personnel ngak sienduna chatharakliba sambal khabagi thabakta ayat apan pi boina thoktuna kakthatuna manghalambagi thaudosi karama miyoi kangrupna karigi damak chatharamano haibadu chapchana khamngamdri adumainama pau ki matunginadi Me ahum English singa kungo humdoi digi Manipur tholakiba kanglup anigi lana sibu thawalakiba koki jau singna nauna siamlaga Myanmar base toba Koki National Army KNA-B sum tamu area da operate tawriba People's Defense Force PDF ki cadre singa thabak tawinarkliba Village Volunteer Eastern Zone VVEZ haina khangnaba masum India lenga kasu tawnabada yaudaba kanglup asigi miyoi singna kakthatlamba oigani haibagi thajaba thawdok thuklib mafam asiga naknana leiba khunja singna thajana hori panmaya badi chatliba sahi sigi me taraga mari da su Chandel district ki New Samtal area da Myanmar romdigi Manipur gi ngamkhei lansinduna sanglakpa Myanmar base tobo larholup amagi kedar tarana border fencing gi thabak ayat papirakpadigi Assam Rifles ku thongna bada larholup adugi kedar tara lekhitabani makhoi gi AK-47 rifle taret M4 rifle ama RPG launcher ama single loading rifle mari yauna apaba makhal gi kusukulai sing phagat khibaga loinana laikhidraba kedar tara gi haksang sing Myanmar masa ngak tu oibadigi thawdok thokliba mafam adu konba Molsam police station AR na khusinna bigi thawdok laikhrabani Myanmar base toba Kuki underground organization singna Myanmar junta gi lanimiga thengnabada khudong sadaba mayuknarakpadigi Manipur saidang pam launaba sangsilak khagalakliba ngamkhei gi sambal asina apanbo oigani haibadigi makhoina sambal singa subu kakthatun ama ata thokolambo oigani hari matam khragi mamangna su more PS na koliba border pillar number 77 gi area da khaba ngamkhei gi sambal gi yot ki makhong taraga makakhatuna huranun pukhibagi thodok laikhrabani Maram asida Ministry of Home Affairs na mangzil thatun honnarakliba ngamkhei sambal khabagi thaba asida makhatana ayat apanamasum ama ata tholaktanaba security force ki mekaidigi mathau tawa thabak sing dokhalapki mamiti tadri hari Bijapur numai kapnabada Maoist ki haksang taraga nipan phangne security personnel ahum laikidri sei sida Bastar region da Maoist insurgency da khwaidigi sauna piba saitheng amada security force ki Bijapur district ki case kutul umang da numai kapnabada Naxalite taraga nipan sikre haina phungdokri Ahanba phangwa pau da coming operation da ngarang ayuk numai kapna phamgi haksang taruk ama phangkibaga Naxalite sibigi masing asi taraga ni thoidigi taraga nipan hengal hari ngang district reserve guard DRG special task force JTF CRPF ki cobra commando singama sum local police ki apun mutim mana akanaba intelligence ki pawma phangmadigi Gangalur police station ki manung sanna anti Naxalite operation ma satharubada nomai kapnabada thoki banari People's Liberation Guerrilla Army PLGA company number 2 Bairamgarh area committee amasum
Gangalore area committee di yaw nationalisingna advanced troops sing nomoi kap han horaki maduna nakalani gi marakta pung kya nomoi kap naki automatic weapon sing amasum IED kya yawna attack toraki mara aduda security force sing nakana mayung naduna lamba tawna ki maduda mapam maduna mawis taragani pan tuki hadi haksang pudama weapon amasum explosive kya yorongki Naxalite sing adugi masak maming khangdukna bohonari hauzik tawfam thokpu sing pangthoklaba matungna makoi gi masak maming khanglagani haina Vijapur Superintendent of Police Jitendra Singhamina na phungdokre hari